ngasi phongkhiba tongan tongan ba manipuri sifung sing amasung thokhiba thawdo wathok singdagi maroibi I pauk sing myamna thamjagi ahanbada sanalaiba pauksi digi lokusaraga Tatmadaw gi fighter jet ama Thailand ga Lonnaba Myanmar gi ngamkhei da kapthakhre Myanmar thuklibi lan manung asida Tatmadaw gi fighter jet ama Nationalities Defense Force KNDF na kapthakhre hari agency gi paun hai Myanmar gi military Tatmadaw gi fighter jet adu insurgent group Kareni Nationalities Defense Force khothona bada kapthakhibani kumza English ngani ga kunga mathoi military junta na lenga pai khibadi gi asoba singnaba kya leptara hengalakhi fighter jet adu Eastern Myanmar gi kaya state ki Thailand ga tainaba ngamkhei gi saruk ta kai khibani junta gi spokesperson Zomin Tunhai state na salai ba jet adu technical problem amana kai khibani jet adu gi pilot su khudong thibi yaudana military kangbuga pau phaunaraga leire thawdosi Myanmar gi military singa junta bu yadaba rebel singi akan mamona khuthoknarakpadi thokni military lenga asigi president su hawkiba sayolda Myanmar amadi insurgency gi matangda ningthina thapuk tawba amasum lakshan ngamdabadagi leba kaibi yabigi fibamda lei haina phongdokhrabani China gi north east hangba sarukta tainariba Myanmar gi san state thokliba lana sinamara moiduna miyoi lising yangkhai gi mathakta lanjena duna leiri China gi maikai degi su nakalani makki marakta khudong thiba thokwanbigi thabak sing lepnaba wafam phongdokpusu leiri insurgent gi alliance na phongdorokpagi matung ina makhoina army post tara hena loksile Saigang region amasum san state ki maning thangba sarukta su hana sunabagi thawdok sing thokli Thai gi foreign ministry na phongdorokpagi matung ina mapamadura leiba Thai masa sani hena athupa matamda khudong thiba thokwanana laukthoknaba thawrang tawri haiden su pausta makhatana phongdorakli atopa paw madana tha taruk helaglaba irang no Manipur gi setmilon na saun saithing pire ningol sakoba pot sinadre dukan phamliba sing hakam salaga lainare Manipur covid laisat na maram oiraga setmilon da asobu saithing nanggraba matung da hawkiba me ahan ba sayul gi satharagli irang sin amkasu state asigi setmilon da sauna saithing pire ningol sakoba mamang na khoirambal kaithil mi hangle ningol sakoba da khoirambal kaithil mi itak takpasi handaki sayesin ahan mani haina Khorambal kaithil dukan phamba Sunil Kauba dukandar amana phongdorokli pausi esina satakhiba survey amada ningol sakoba mamang na khorambal kaithil dukan sauna phamniba miyoi sing sahi khudingi oina yonaba polam sing asi order toraga paiduna thamnaba matungna yonaribani aduba handaki sahi sitadi dukana yongadaba polam sing order toba kibadigi taunaramdaba thengnaki Sai khuding oina di ningol sakoba numit yaugadaba numit tarani rongi mamangdagi khorambal kaithil simi na singna sainaba ngamnaramdaba do handaki sai sidi khuntak lan sibaga manaba phibamda leramba thengnaki khorambal kaithil da blanket nupi gi sal bed cover kambal masana singba mapung oina yonba dukan tawba Sunil Kauba mi man hai ningol sakoba mamangna khorambal kaithil da mi hangba uba si handakna hanmani sai khuding ga yengna badam handaki sahi sida pot yonbagi sang adu sada humdradagi marfu phawba hantare miyam pot leiba laknadre pot yonba nungairakta si me ahan ba sayol thokibi irang adugi matungdagi naiki kaithil sida kolig yonbagi dukan phama miyoi khrana pauksi sida hai sai khuding oina ningol sakop mamang na miyam na kolig asi pulap leirambadu handaki sahi sidadi kanamata leiba laktre pot yonmada yamna ware hana yonaramba sang adugi saruk mari thopagi amagi sang phawbu yonba ngamdre Pauna kaithil da pressure cooker, rice cooker, jumbo box. Wangkena singba yonbigi asobu dukan amagi mapu oiriba ke Santikumar Kauba mi mana pauksi sta hai. Sai khudinga yengna badanda ki sai asimuk pot yonbu wa amuk thena khidre. Mamang sai singda ningol sakoba mamang tha makhai marong walingai digi nongmada lupa lising humpu dagi humdragi pot yon mangamlamba do ngasi maki polam singa sukna dagi lupa lising amugi sani kagyoli. Hawkiba me ahumdagi irang thokraba matungdagi ngasi pawbada pot yonbada awaba kya mayungnari posit ka hena hantakhibana dukan gi awaiman piba ngamdabagi phibamda lakle dukan gi ka awaiman piba ngamnabagi damak posai sing senong amati yaudana sele manglaga pot yonba phawba yawre sai khuding oina ningol sakoba mamang si dukanda mi sikna sainaba ngamnadabani loinana dukana mi mangana pot tamba ngamnaramdabado handaki sai sidadi thokidre lamda masigi masak naib economist amana pauksi sida hai hawkiba me ahumdigi state sida tholaki bi irang sida state ki setmilon sauna sai thenangle masigi mayek laraba khudam ama panba tarabadi khorambal kaithil da hauzik pot silaktaba mitin bigi sang hantarak pa sida mayek laraba khudam oirabana ki
Mangna hai irang asina maram oiraga miyamna subu nomigi sang hantarakpa puthokpagi sang nemtharakpa state lenga ki sengau kangslakpa kya asina lamdamasigi miyam wabigi sang nomonomigi hengalakpane Korambal kaithil pot laibinaba mi waslakpa asina pot yoliba miyoisingda sowanbadana tana state asigi setmilongi phibamda asobo sapu ama piba horaklibani state asida puthokpa pothoksing asi aikhoigi miyoina leijaba tarabadi madugi senpam state asigi manungda adumak leijaribani adubo pot laibigi sang hantarakpa puthokpagi sang hantarakpa amasum subunomigi sang hantarakpa asina state ki setmilonda sapu pirakani Mangna hai irang taurabasu miyam subunomigi hainabi thadokpa sumde Manipur bu mapangal kan ba khunayama ohengi hairabadi state asigi setmilon mapangal kan lehendaba yaroi masugi damak miyam lan thengna subunom lepe yaroi puthok lepe yaroi setmilon gi khongkham set pa khunayama ohenna ba puna mano hotna mina basangi haikena su pausna makhatana phongdorakli amaramdana India ki ahanba oina Manipur transgender children's home salaire khunai sigi thaudang lauhon bada mating oiragani Nirvana Foundation India ki oina transgender sing haibadi nupa manbi amasum nupi manbi sing oiba children home ama phaw matam kuina leitana lakhi adubu India ki ahanba oina Manipur transgender singi children home ani salai dun angang kela hanba hore Manipur lenga ki social welfare department ki mating loina state sida transgender singi children home singa si salai ba hobani Nupa manba singi oina Nirvana Foundation ki makha Transpride Children's Home haina gari makha lekai da salai dun angang sing leinare Nupi manbi singi oina Marriage Foundation ki makha da Aura Children Home haina pasoi part 1 da salai duna angang lehen ba hore hiramasiga mari leinana gari makha lekai da leiriba Transpride Children Home asibu salai bi thodang loriba Nirvana Foundation ki secretary Sovana sorokhaibam da pauksi sida hai Nupi manbi singi oiba children home ama state lenga ki social welfare department ki makhara hangdokpa si yamna phaba khongthang mani home sida pun angang taraga mathoi leiri home sida leiri ba angang taraga mathoi si mai masing loina tamhali makhoi singa si sahi taraga humdoi digi hoduna sahi taraga nipan phawgi manungda leiba angang singa tani home si sahi sigi April amada sanga ki bani home da leiri ba angang sing leirik tamhanbi ki mathata matam gi oina vocational counseling psychological singbi counseling amasum training sing pibigi thabak su sathai angang sing asi gari da leiba upper primary school amasum malom mega high school mai tamali gari da leiba upper primary school asigi headmistress na nupi manbi mairoi sing asi yamna lumna lawi makhoi school lakpa matamda wakhal da nungai taba thonana ba amasum hena nungai ne lehena ba thorang kya paikhat piba thengnai masisu home gi maikedi gi thakat pa phungdoi transgender sing asi miyamna beauty parlor Poloi setna singba thabakaktamak oina khunai sida unari adubo home sida leiba nupi manbi sing asidi matam sana makhoi gi apamba sing khaktana authority gi maikedi gi thabak pakhali masina makhoi gi tungi punsidi hena sakhut palambi amada satpa ngamangani makhoi na piklinge matam digi sana ba apamba sing khangna hena bidrabadi yamna phibam sadaba punsi maike amada sakhina ba masa oheli maramaduna transgender sing goeba tokhai bo home sing thambibana makhoi gi pukning wakal si hengna Nungai henbi ka soba masa amu heli haina phongtoki amaramda nupa manba singi oina Marriage Foundation salai riba ora home da hauji ki oina angang mari leiri home sibu salai da asobu thodang lauriba Ranuja Rajkumari nai makhoi loina mai masing tambi beta natana vocational ko eba training sungpi angang sing sing manak nak pada leiri school sing na mai tam staduna tungi punsi de hena mai pak na balambi sing sili Masdana tana lairi banu paman singi apambagi matungina sana khona bagi lamda stambagi khudong sapa sing piri manak nak pada leiba hockey gi kosing to phoma ma sana duna national gi thakta sana basa pasu yawi loinana boxing na singba masana sing su tambina bagi thaudang lauri hena phungdoki nakala maramda transmen singi oina su mayai ka bachinjak tagi lapthokna bagi damak Manipur ki social welfare department gi matinga loinana IRCA koba treatment center amasu hangdoktuna Kurai angom laikai da thamle treatment center sibu salai bada maru ba thodang loriba sadam hanjabam na pauksi sida hai transmen singna mayai ka ba sinjak ta laisuru badagi fagalangna bagi dama treatment center singda satpada thengnari bi nongai tabe singadu mafam asida kokhan bangam lagani hauji ko ina state asida thokli bi irang asina maramoidana mapung phana client sing center asida leibidi yaude adubo drop in center oin house ku salai kariguma client sing lakpa yorobdi makoibu counseling piba masum mai ka ba sinjak tagi lapthokna bagi dama mathau ta ba thabu khudima treatment center sidagi kudong saba lawu yaga na ki
ट्रांसजेंडरसिंगीदमक हांगदोक्लिबा होमसिंग matangda Manipur Lengaki Social Welfare gi Director ngangom utamna hai Lengaki maikaidigi transgender sing yaifanabgidamak thorang kya angamba thakta paikhatuna lakli transgender sing asi atopa gender singa punna laiminabanadi hena phai adubu karigumba makoidu nungaitaba masum mayamga punna laibada sanadaba lairabasu hena khudong sanabagidama tokhaibu homsing singwatpani masidana tana transgender sing goiba tokhaiba phanama state ki budget hapnaba thorang tawduna lei transgender singi ye thorang sing hena paikhatpa ngamnabagidama transgender welfare board su semlabani angamba thakto honaringi seras the department na transgender singi senpham lan sisina thokre haiba wafam sing tabiyawi adubu department senpham ama phawba lan sisina khibalaitri makhatana miyam gi yefanabagi thorang kya paikhat khigani hana su phongdokhi ari atopa pawmanamo miyam ga khannaraga makhataba khongjang lepkani kotu Committee on Tribal Unity Kotu na tunga demand sing tando na hokipa November 13 ayuk pung 3 taba matamdagi November 13 ayuk pung 3 taba matam phawa kaukiba Kangpokpi district pumagi total shutdown hayang loisilagani makhataba khongjang gidamuk miyamgi mipam pangthoknaba lepkani haidi total shutdown sigi ngasi nini sanma numita su Kangpokpi district punamakta leiba dukan sing lalon itiki mafam sing mahiroisang sing amasum National Highway 2 da gari sing satok sin lepki Kangpokpi district ki manungda lairiba ko Kizau miyamna National Highway anida thoktuna law amasum order lakshinbagi thabakta maitei amasum ko Kizau singi marakta asan mirai naiba si tokhanduna manaba miyengna yengananaba demand tawduna lakpani ngasi nini sanma numita Kangpokpi district headquarter amasum gamkhifai da miyamna National Highway da thoktuna lambi thingki total shutdown pangthoklingi manungda pamdaba thodok thokpagi wafam leite kotogi general secretary Laiminun singsina total shutdown manungda volunteers singa masum miyamna mapung phana sogat piba sigidamuk thagapa phongtoki koki jauna ani lengakna logi wangba phajinduna thamkiba yauna tuan ba thaudok kya gi mayokta kotuna total shutdown pangthokni karigumba lengakna miyamgi maram saba demand sithabak to onthoktrabadi kotuna makhata ba khongjang gi damak miyamgu loinana punna sangshin gadaba khongjang adu lapthokna haki maram asna miyamna asuma phangnaba mikup nahom singa laibiu haina apple toki Koki jau miyamna democracy amasum miyamgi kholaw thajaba thami haikenasu pawsida sumakatarakli atopa pawmadanamo Manipur law uba yadaba mafam sing khangdoknaba aerial survey satakre Manipur thoklibi irang siga mari leina lamdamasida tangdu leitaba hanjan hananaba Indian Army na paikhatpa confidence buildings measures CBM gi thawrang amoina Manipur gi law uba yadaba mafam sing khangdoknaba drone survey satakre Agricultural Cultivation Assessment Team ACAT gi makhara sathariba thawrang siga mari leinana Defense Ministry gi wangloi amana agency da hai Manipur gi irang sina maram oiraga law ubi yadaba mafam sing khangdoraga matawkramna law uduna mahoksa gi phibamda hanjin hanba yanaba gi thawsal paikhanaba gi dama survey si pangthokne Moirang Purel itham tumukhong kaithelmanbi molthau nungbram Bongbal Kolena sing mafam sing sathaba aerial survey duda mathau taba masak matum punama army kalam na pangthoki masida district administration sing sarv yakhi Manipur thoklibi irang sina maram oiraga law uba yadraba lawmi singi khudong sanabagi dama Union Ministry of Home Affairs na lupa crore 39.3 ki package kaithakiba lekhrabani package asina state asigi singa madi tamgi district 9 gi law hectare lising munga samga kunga 3 Homdraga ni pan konsingani mamang thakta hauna state asida law uba yanabagi dama ahen security force na ngak senanbagi thabak sathaduna laklibani harenasu pawsida makhatana su phongdorakli atopa pawmadana hoyelan papawksi de lokostaraga meyamna maroibi pawsing meyamda mu thamjage Abinas amasum Anthony gi JC na sinduna miyam gi mifam pangthokre numit tare ni gi manungda mangkhriba miyoising phongan mangamdrabadi makogi khungul miyam hupna linaba oreb lokre Maibam Abinas amasum Ningthaujam Anthony Thas gi mangara sikmaida sakhibadagi mafam asi lanthokuna Kangpokpi district yauksin khibadagi haujik power mafam khangdriba akham awang laikai digi Maibam Abinas amasum Ningthaujam Anthony gi matana ngasi akham football lampakta miyamgi asabu mipam ama pangthokuna kupna khanraba matungda tuan ba warep taruk laukibagi manungda lengangna karigumba ngasidagi numit tari ni gi manungda mangkhriba miyoisingi mari makhong puthokpa amasum makhoi gi haksang sing phangan mangamdrabadi ngasigi miyam sida saruk yariba punamakna amata oina punsinduna mangkhriba miyoisingi khungul liba satlagani haina warep lokre
Manipur ki tuan tuan civil society organization political parties ki miyut sing mairi lup sing amadi maira paibi lup sing ki miyut sing na saruk yaduna pangthokiba asawba mifam asina laukiba atai warep sing di ngasi pawda mangkhriba mairu sing ki asengba langjin khangana ba national number international ki thakta logi oeba mating longnabi ki dama court sing ki thongzil da lepa ngasi pawda mafam khangdana mangkhriba miyoi sing ki damak lupuna maki oiba apunba joint action committee ama semaga loinana Manipur ki mairu sing ki lup khudimakna puna apunba khongjang ama athupa matamda sangsiminaba athupa matamda haujik mitai singna thengnaribu wathok lanthok asigi matangna warrisin aroiba warrisin ama puranaba single agenda amada apunba khongjang ama lebak myam puna sangsiminaba ngasi phawbada miyoi kaya mafam khangdriba thawdok sing asi handaki maibam abinash amadi ningthaujam Anthony gi thawdok asina aroiba ohenanaba myam puna magna akanba khongjang sangsinduna hotnaminaba amasu ngasi gi mifamna Manipur da makhatana miyat mipun yauna tamthiba thawdok kaya tholaktanaba state asida leidiba CSO sing maira paibi lup sing political parties sing mairoi sing lup sing punamak amat oina faminanaba amasum punsilaga thabak tawminaba habisini panba yabadi ngasigi mifamadur sarug yaduna wa ngangkhibasingi manungda Nauriya pakhang lapa assembly constituency gi hanagi MLA RK Anand CPI Manipur State Council gi hanagi secretary Laisnam Sutin Kumar thabaktagi potharabi district and session judge oirambi aribam nautuni sori Congress ki vice president Haresur Goswami JCI LPS ki convener Fulindro Konsam Force ki president Manihar yauna tuan malup ama samaira pai bisingi lusing mamiut singna saruyaki RK Anana phungdokhibada hauzu aikoina khonjel amakhakta gi makhara warep amakhakta mak lauduna aikoi gi miyambu ngak senna ba puna thabak tawminagadabana ki sakmairom sakhiba nupa masani bu paramilitary amasung police force sing asuk yamna laina matau kramna phahan khribano haibigi wangki kariguma India lengakna aikoi angang sing bu ngakpi sinbiba ngamdrabadi Manipur ga India ga khuyekpi na khiba major agreement to amuk na hounana yengsinbigi mathau tare ki wa ngang khibi e naktunu shrina phongdo khibada angang ani gi thaudo sigi matana High Court of Manipur da habeas corpus natragana public interest litigation ama file tawduna law enforcing agency sing yaun state lenga ki mai kedigi pangthokpam thokpa thabak sing khongjel yangna pangthok honana ba masum aikoi gi miyam bu ngak sinna ba hona gadabane ki Supreme Court na August 9 na pikiba order amad state amagi miyam gi punsi mas blanthum ngak privacy state lenga ki matau oigadabani haiba wafam sapongdoki adu moina mo Manipur lenga ki mai kedigi di haujuk phawbad miyam gi punsi mas blanthum ngak sinabigi dama thaba amata lokhatre haina sumaral sikhi ngasigi mifam adu social amasum cultural activist ningthauja lansana watem loi oikhi haina su pausda sumakhatari amaromdana Diwali gi pausel handak sahi gi di yum kyara Diwali gi mai uba phanglaroi minister Mawang sayi sing na pangthok na kibagum hayang pangthok ko deribi Hindu lining sat pasingi Diwali kumay gi mangoy na si Minister N. Berena miyam da pirakiba pausel dahay nungai ba haraw kumay angan ba mangalam sum atum ahawgi matam lakle dubo Diwali gi kumay si satliba sayi sigi di yum thong kaya da ubu phanglaroi haybaga loy na kumay si ekhoi gi wakal da thamlaga thawni rasi kumay si na lakpada hawkiba tha taruk lom da thoning da thawdok singi amamba numit sing ko wanba oirasanu hairena su pausida su thamnakli amaramdana khulngak pasat pare accident thoktuna laikidre Kaksing district ki manung sanba kairak mayale kaidigi khulngak pagi thaudang yarakhiba khaidem Wilson khangan ba lambi gi khudong thiba thawdo amada kokta phibam luna sokpadi ras ministry da laikat narakibada kanmangamdana thas gi mapan da laikidre hairi Pauksi isna phamu pauna haibada mak thasi gi tareta lilong ki mafam amada gari masa tongduna satpada accident thokpadagi kokta sokpane hairi mak laikhidabagi matangda kairaki kanglei leisem pathau kha panagi president ngangom Silas Maitin tholakpa sirol amada mak hawkiba thasi gi tareta leibak ki oiba thawgai amagi damak satpada lambi gi leibak thiba thawdo amada lup asigi vice president gi phampo biramba case Wilson khangan sokpadagi thasi gi mapan laikhidabane hari mak laikhidabada thasi gi taragi numidang pung tere tarakpada kanglei leisem pathauna minute ani tumina leptuna awaba phungdokre hari atopa pawamanamo Mitay bu ST lista salhanana bagi khongjang na angama selgi mateng pangbiyu Maitai Tribe Union Mitay singa hausik oiriba phibam kaya si nainaraba matungda Maitai Tribe Union
MMTU na miyam gi mating loina na mitay singbo amu hana constitution gi schedule tribe gi list ta yona na ba hona duna lakli ba kaya sigi saru amoina saliba tha sigi kun gi horaga December kun faw union sina World Meeting Council WMC amadi kanglai pak kan balup KKL ahum samna duna demand sigi matang da sangchilak pa khongjang amoina mass miss call campaign sangsin gana di wafam se union sigi convener thoksam gopi mohon ngasi tholak pasirol amada haibani Seoul Sinhai, campaign as Karino Marikarigidam Tangai Fadaba, Ama Oiribano Hibisi Marik Sumna, Kamina Navigidama, campaign as Sigimatan, Manipurgima from Kara Parksana, camera meeting, small group meeting, the Simbakia left and a Pangtor Liamasum Pangtoki Gidari. Ahan Boyna, Zenimski director, how do we do the Manipurgima from Kara Tasi Taruki, how do the campaign as Sigimatanga, poster campaign, backdrop, flex sticker campaign, Satabasokre, Manipurgima from Kiada. Hoarding kya khinduna campaign sigi matang munna khangna na bhonari prinamasum electronic media dus hiramasi mari leinaba advertisement campaign sathigani hairi bathawak thoram kya sipang thokda sales ang mamara moibana miyamgi mafam da mitay bu est list salan na bhonari ba lup singa sibunung sividuna madi tongi mirol gidama khanbiduna miyamna angamba sale gi mateng khajik pangbi hoina campaign sigi finance committee gi mekedi gi apple torokli Kanagumana Silgi Mating, Pangbining Malayabadi, bank account number 420-64690-576 SBI, IFSC code number SBIN 0018390, MICR number 79500210, mobile number 700506452 the direct transfer to Biraku Yagan Netragana mobile number is the Pau Pobiro Haidi. Miam the mass miss call campaign finance committee Bunung Sividuna Madi, Mitay Singbutungi Mirol, Isa Isu Singidama Kanbiduna, Wakalok Singi, Pangal Gimadi, Seltungi Weba, Angamanga Mating Pang Biuhanisu, Unisina, WMC Madi KKL Gimekedi Apple Torkli. Makasa Trapo and Nahadol with Hodang Pausi to Papamana, Koki Amadi Mitay Sing Punsiki Yang Tinaba Silibra. Bara Sarkar Hokiba may ahumliki sin cookie narco theories in the Satariba, Lanasi, Tatares Roklaba Pawa, Mapung Fana, Luciana Bona Drivasi, Kokiama dimita singasi punsi supiki oina, Yang Tina Basiliba, Arwan by Agenda Amarahaina, Sibisana Manipur Pradesh ki President Moirang Tem Tombi Naikre, Tatares Sujalaba, Bangladesh Namadi Myanmar, Ain kind Sansilaka sin cookie narco. Terrorist na state the labor cookies in the custom na sin cookie narco terrorist na mitation na satariba lana si atuba matamda Luciana na Sibisanaga National Presidents Uediba Maharashtra Minister Eknath Sambaji Sindegi Kutanga Lepa Asigi Prime Minister Amasam Union Home Minister da Memorandum Singh Pisinduna Sibisana Manipur Pradesh ki President Moirang Tim Tombi na Makatana Hai Cookie narco terrorist na satariba lamasi Tatare Fazilakle Bangladesh amadi Myanmar ki ain kain sangsilakpa sin cookie narco terrorist na state sida hana lairamba cookie singa kusamnaduna mitay singi mathakta sathariba lana sina bomb amadi nungmai kapsin bana miye kya laita phang khangandabadagi lanjena duna relief camp kya da sangjapam lauduna yamna wana tumba saba mafam khangdan lainari hawkiba me ahumdagi satharaktuna ngasidi Tataret Paraklaba Sin Cookie Narco Terrorist Singi Lana si Bara Sarkana Tuna Luciana Bohona Dribasi Bara Sarkana Cookie Yama Dimite Yanisi Punsi Supiki Oina Yingtina Nava Sinba Aronba Lalongagani Bara Sarkana Cookie Yama Dimite Singi Maimasin Hirabana Harul Singamasum Zati Yanisiki Mio Singing Tina Unaba Yadanaba Siliba Cookie Narco Terrorist Singi Lana si Atupumatana Lucinba Matamoire Bara Sarkar ki Tawonsin Houses Satariba Lanasi, Lucilabasu cookie singna, Mitay na Kundari Mapam Sing Aduga, Mitay Singna cookie na Kundab Mapam the Sang with a Nungaina Rutabani, Satariba Lanas the Nakalani Makatamoy Sonare, Machina Maramoraga, the one to one Walukian, State C, Premazer, Status Taminaba, Taxindon Laklibani, Hena Nuai Tribidi Houses Satariba Tatare, Surava Sin cookie narco terrorising Lansida, Zahino Riba Mairoi. Hizam Lintoingambi Amasum Pizam Hamanjit Ani Tiba Kangana Lady Makatana Houzik Amuk class Tengi Parikat Hagadaba Mahiroi Amayauna Mahiroi Maibam Abinas Amasum Ningthausam Anthony Anisu Manki Bedding as Power Tiba Kangana Lady Bene Masiguma Taudo Sing as the scenery Bising Sarkana Fagatun Iron Gueva Matiksaba Dandi Pinava Memorandum Sing Piduna Takshimani Mamang Latasu Mamang Taktasu, Housi Tokli Lana solution to Mahosagi Saktamda, Lakanbina Vulai Pasi, Prime Minister, Union Home Minister, Yawn and Lusimbukia, the memorandum Pishin Gipalade,
थोगलिबि इरांग असिदा भारत सरकारना अहेनबा मियेंग संबिदबदगी कोकी खुजोक खरना मितैसिंगदा बॉम अमदि नुमै कापसिंदुना लंदारी मसिदसु नतना मितैसिंगी लौखों कया मै थादोक्तुना मंगन तकनबा लौमी कयादा नुमै कापतुना लाउ खोंगदुना किहेलगा लौ खौगनबा मदि लौ यैब याहनदबगी थौं कया सथदुना लाखली जोंनि मफम कयादा बंकर सारगा अमुक नुंथल नुमिदांग थीदना मितैसिंगदा बॉम अमदि नुमै कापसिंदुना अकन ममोंगदा लांदा कया हौसु साथारी हाइदि अदु हौसकुनदि म्याम पाउस मतांसे लुसिनजरगे मस म्याम पुना नौबा अपडेट ngami na sai na channel sigi maikeri gi म्याम दा makata na thamjari